ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯃꯥꯏ ꯁꯣꯜꯃꯦꯠ 8ꯁꯨꯕ ꯇꯥꯡꯀꯛ꯫ ꯑꯍꯤꯡ ꯑꯗꯨ ꯖꯤꯇꯦꯟ ꯃꯄꯥ ꯃꯆꯥ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯀꯞꯂꯤ꯫ ꯃꯆꯥꯒꯤ ꯃꯄꯥꯎ ꯐꯪꯗ꯭ꯔꯕꯗ ꯖꯤꯇꯦꯟ ꯑꯉꯥꯎꯕ ꯑꯣꯜꯂꯕꯅꯤ꯫ ꯃꯈꯨꯠꯇꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯨꯖꯤꯟꯖꯕꯗ ꯏꯅꯁꯨ ꯄꯨꯡꯉꯥꯡ ꯉꯥꯡꯂꯤ꯫ ꯊꯥꯖꯗꯕ ꯄꯥꯎ ꯑꯗꯨꯅ ꯑꯍꯤꯡꯗ ꯂꯩꯃ ꯑꯉꯥꯎꯕꯤꯒꯨꯝ ꯀꯞꯂꯛꯏ꯫ ꯊꯥꯖꯗꯦ, ꯊꯥꯖꯕ ꯌꯥꯕ ꯈꯨꯗꯝ ꯐꯪꯈꯤꯗꯦ ꯃꯆꯥꯗꯒꯤ꯫ ꯊꯥꯖꯗꯕ ꯃꯤꯀꯨꯞ ꯑꯗꯨꯅ ꯂꯥꯛꯂꯕꯗ ꯍꯔꯥꯎꯕ ꯍꯦꯟꯈꯤꯕꯅ ꯂꯩꯃ ꯄꯦꯟꯅ ꯀꯞꯆꯕꯅꯤ꯫ ꯑꯍꯤꯡꯅꯤ ꯀꯥꯎꯕ ꯃꯈꯩ ꯏꯃꯨꯡ ꯑꯗꯨ ꯄꯨꯡꯂꯥꯡ ꯂꯥꯡꯏ꯫ ꯁꯅꯥꯁꯨ ꯃꯌꯥꯝꯅ ꯂꯥꯡꯕꯗꯨꯗ ꯌꯥꯎꯔꯤ꯫ ꯃꯥꯕꯣꯛ, ꯕꯣꯛꯁꯤꯅ ꯀꯞꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯁꯥꯟꯇꯤꯅ ꯈꯨꯝꯂꯛꯏ꯫ ꯕꯣꯛꯁꯤꯁꯦ ꯍꯔꯥꯎꯃꯟꯕꯒꯤ ꯀꯞꯂꯤꯕꯅꯦ꯫ ꯁꯅꯥꯅ ꯍꯔꯥꯎꯕꯒꯤ ꯀꯞꯂꯤꯕ? ꯍꯔꯥꯎꯕꯒꯤ꯫ ꯕꯤꯖꯣꯏ ꯍꯔꯥꯎꯅ ꯃꯁꯨꯕꯨ ꯀꯧꯔꯛꯏ꯫ ꯗꯧꯒꯤ ꯁꯅꯥ, ꯃꯁꯨ ꯊꯣꯏ, ꯂꯥꯎꯅꯍꯦ ꯅꯪꯕꯣ, ꯗꯗꯧ ꯄꯣꯝꯒꯦ꯫ ꯁꯅꯥ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯕꯤꯖꯣꯏ ꯃꯁꯨꯕꯨ ꯄꯝꯈꯠꯇꯨꯅ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯏꯁꯨꯒꯤ ꯃꯃꯥꯁꯤ ꯂꯩꯔꯅꯤꯌꯦ, ꯏꯁꯨꯒꯤ ꯃꯃꯥꯁꯤ ꯂꯥꯛꯑꯦ꯫ ꯁꯅꯥ ꯒ꯭ꯌꯥꯟ ꯏꯉꯥꯎ ꯉꯥꯎꯅ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ, ꯃꯌꯥꯝꯅ ꯅꯣꯛꯂꯛꯄꯗ ꯃꯔꯝ ꯈꯪꯗ ꯃꯥꯁꯨ ꯅꯣꯛꯄ ꯌꯥꯎꯔꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯨ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯒꯥꯔꯤ 3 ꯈꯥꯝꯂꯔꯦ꯫ ꯃꯌꯥꯝ ꯑꯗꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯅꯩ꯫ ꯆꯠꯅꯕꯤꯅꯤ ꯇꯥꯏꯕꯪꯄꯥꯟꯒꯤ, ꯍꯤꯔꯝ ꯑꯃꯠꯇ ꯀꯥꯏꯗꯅ ꯄꯥꯡꯊꯣꯛꯂꯤ ꯃꯆꯨ ꯇꯥꯅ꯫ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯕ ꯕꯤꯖꯣꯏꯅ ꯖꯤꯇꯦꯟ ꯂꯦꯡꯁꯤꯟꯕꯤꯔꯛꯁꯤ꯫ ꯕꯤꯖꯣꯏꯅ ꯑꯃꯨꯛ ꯐꯅꯤ꯫ ꯆꯅꯨꯅ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯆꯥ ꯄꯤ꯫ ꯑꯍꯜ ꯑꯃꯅ ꯏꯕꯦꯝꯃꯁꯤꯅ ꯃꯧꯒꯤ ꯃꯅꯥꯎꯔ ꯃꯆꯦꯔ? ꯖꯤꯇꯦꯟꯁꯨ ꯈꯨꯝꯂꯛꯏ꯫ ꯊꯪꯅꯕ ꯌꯨꯝꯁꯤꯗꯒꯤꯅꯤ, ꯃꯃꯥꯟꯅꯕꯤꯅꯤ꯫ ꯏꯍꯦ, ꯑꯩꯗꯤ ꯃꯆꯤꯟ ꯃꯅꯥꯎꯕꯨ ꯃꯥꯜꯂꯨꯔꯦꯅꯦ꯫ ꯁꯨꯝꯗꯧꯕꯅꯤ, ꯂꯥꯏꯕꯛ ꯇꯤꯟꯅꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯊꯣꯛꯂꯦ꯫ ꯏꯅꯥꯎꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯗꯨ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯏꯅꯥꯎꯁꯤꯒꯤ ꯃꯆꯥꯅꯨꯄꯥꯅ ꯉꯔꯥꯡ ꯑꯉꯥꯡ ꯃꯁꯦꯜ ꯆꯦꯟ ꯆꯣꯡꯕ ꯍꯥꯏꯕꯗꯣ ꯍꯦꯛ ꯊꯣꯛꯂꯦ꯫ ꯖꯤꯇꯦꯟ ꯏꯈꯪꯕꯨ ꯈꯪꯏ꯫ ꯂꯦꯝꯕꯤ, ꯆꯅꯨ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯉꯛꯂꯕꯅꯤ, ꯉꯛꯐꯝ ꯊꯣꯛꯄꯅꯤ꯫ ꯋꯥꯈꯜ ꯆꯦꯠꯄꯤ, ꯊꯧꯅꯥ ꯂꯩꯕꯤ ꯊꯣꯏꯕꯤꯒꯤ ꯃꯒꯨꯟ ꯈꯪꯕꯅ꯫ ꯑꯇꯣꯞꯄ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯈꯤꯗꯦ ꯍꯥꯏꯕ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯏ ꯆꯅꯨ, ꯂꯦꯝꯕꯤꯅ꯫ ꯋꯥꯍꯩ ꯑꯗꯨꯗ ꯉꯛꯄ ꯐꯥꯎꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯝꯗꯕ ꯑꯗꯨꯗ ꯋꯥꯈꯜ ꯑꯗꯨ ꯏꯌꯥꯡ ꯌꯥꯡꯖꯩ꯫ ꯖꯤꯇꯦꯟ ꯇꯞꯅ ꯑꯍꯣꯏ, ꯑꯗꯨꯅ ꯏꯅꯥꯎ ꯑꯅꯤꯁꯨ ꯌꯥꯁꯟꯅꯕꯤꯌꯨ꯫ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯅꯤꯡꯕꯁꯤꯗꯗꯤ ꯊꯨꯡꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯄꯥ ꯏꯕꯨꯡꯉꯣꯗ ꯚꯛꯇꯤ ꯇꯧꯖꯔꯤ꯫ ꯖꯤꯇꯦꯟꯅ ꯑꯃꯨꯛ ꯍꯪꯂꯛꯏ꯫ ꯂꯦꯡꯕꯤꯔꯛꯏꯁꯤꯕꯨ ꯊꯧꯕꯥꯜ ꯕꯖꯥꯔ ꯃꯅꯥꯛꯇꯒꯤꯅꯤ ꯏꯕꯨꯡꯉꯣ꯫ ꯏꯆꯥ ꯅꯨꯄꯤꯅ ꯄꯥꯝꯂꯦꯅ ꯆꯠꯈ꯭ꯔꯕꯅꯤꯅ ꯃꯄꯥ ꯑꯩꯅ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯇꯥꯗ꯫ ꯕꯤꯖꯣꯏ ꯋꯥꯈꯜ ꯏꯌꯥꯡ ꯌꯥꯡꯈ꯭ꯔꯦ꯫ ꯅꯣꯛꯃꯤꯕ ꯁꯛꯇꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯁꯦꯟꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯄꯦꯟꯖꯔꯦ꯫ ꯍꯔꯥꯎ ꯑꯌꯦꯠ ꯑꯄꯟ ꯇꯧꯕꯤꯔꯛꯇꯕ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯦ꯫ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯁꯥꯒꯩꯁꯤꯕꯨ RKꯅꯤ ꯏꯕꯨꯡꯉꯣ꯫ ꯂꯦꯝꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯗꯥꯗꯥ, ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕ? RK ꯑꯔꯅꯕ ꯀꯧꯖꯩ ꯏꯕꯦꯝꯃ꯫ ꯍꯧꯖꯤꯛ ꯃꯃꯤꯡ ꯆꯠꯂꯤꯕ RK ꯀꯥꯔ ꯁꯣꯔꯨꯝꯗꯨꯒꯤ ꯃꯄꯨꯅꯤ꯫ ꯆꯅꯨ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ꯫ ꯖꯤꯇꯦꯟ ꯏꯀꯥꯏꯕ ꯈꯖꯤꯛ ꯐꯥꯎꯖꯩ꯫ ꯃꯥꯒꯤ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯒ ꯌꯦꯡꯅꯔꯨꯕꯗ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯕ ꯉꯝꯕ ꯕꯤꯖꯣꯏꯅꯤ꯫ ꯏꯁꯦꯟ ꯏꯕꯨꯡꯉꯣ, ꯏꯆꯥꯅꯨꯄꯤꯕꯨ ꯐꯤꯒꯥꯎ ꯁꯥꯅ ꯃꯀꯨ ꯑꯣꯏꯅ ꯃꯄꯥ ꯏꯕꯨꯡꯉꯣꯗꯒꯤ ꯅꯤꯖꯔꯤ꯫ ꯆꯥꯎꯅ ꯋꯥꯠꯇꯨꯅ ꯂꯩꯔꯕ ꯑꯩꯒꯤ ꯏꯃꯨꯡꯕꯨ ꯏꯁꯦꯟꯒꯤ ꯃꯤꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯍꯟꯕꯤꯌꯨ꯫ ꯏꯆꯥ ꯅꯤꯡꯉꯣꯜꯃꯛꯅꯤ ꯈꯟ ꯏꯃꯧꯒꯤ ꯑꯋꯥꯕ ꯂꯩꯍꯟꯖꯔꯣꯏ꯫ ꯃꯅꯤꯡ ꯇꯝꯅ ꯑꯩꯒꯤ ꯁꯪꯒꯥꯏꯗ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯅ ꯄꯥꯜꯍꯟꯕꯤꯌꯨꯕ꯫ ꯃꯁꯤꯃꯇꯪꯗꯤ ꯏꯁꯦꯟꯗꯒꯤ ꯅꯚꯥꯏꯅ ꯅꯤꯖꯔꯤ꯫ ꯕꯤꯖꯣꯏ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯈꯨꯔꯨꯝꯂꯛꯏ꯫ ꯖꯤꯇꯦꯟ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯕ ꯄꯨꯛꯆꯦꯜ ꯆꯝꯕ ꯕꯤꯖꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯄꯤ ꯇꯞꯅ ꯇꯥꯔꯛꯏ꯫ ꯏꯕꯥ ꯏꯕꯨꯡꯉꯣ, ꯏꯆꯥꯗꯣ ꯃꯃꯥ ꯌꯥꯎꯗꯅ ꯌꯣꯛꯂꯛꯄꯤꯅꯤ꯫ ꯈꯨꯡꯒꯪ ꯅꯤꯡꯉꯣꯜ ꯑꯄꯪꯕꯤꯅꯤ꯫ ꯍꯌꯦꯡ
iba ibungogi yumda ichagi chanafam leitrabadi Ishengi wase amaromda putokpikre atopa wakal amatta lamsinbigano Ishen imaubu ahanba ubada maku aigi thamoibu joy tokrabani magun lei haiba aina khangine Ishen thajaba manghanjaroi nabaina Ishengi mafamdasu ichabu nijabagi ayaba bibire haina thajaba thamjarage ahal amana mukhairei nupa machaduna kharabudi ahal oramgani nupi dagidi asukuiba matam ase nupi thiyu haiba yadana laklibani nupi amatasu hanni yengu haiba yaba kauba leikidrabani magi anam kanba matauda mamasi amadi mapabungsu numit chupa matha sarabani adubu ikhang khangaudana icha nupi bu pudana lakpada ngarang ahing chupa imung ado kumhaini harauba nungaiba kyana ahing tumgani kaunarabani Bharak pugan bichanu machin adu break faba nangda haidoki pakhang sari tare ne dudia lembi machada khujina siglei chanu su haikai hairuraga ikai raktuna marai chiktuna khangi bizoi noglei hoi hoi ichana haiba chumi pakhang sari ni nupi panba yadaba pakhang sari oirambani ngarang dagi oikidre ahal masel adu thajaba thamnaduna harauba momon mino puduna mayum maikai pangkhre Saitama Rita ahan khara uine phaijom selaga gari da sulaine kana kidobo yauge Rita sukhum lei Haima indon khangdribo aikhoi thoi video chenbagi pau hanbala ambani Saitama ngakna ha kari thoi bi cheleba hoi chele adusu high family ni Manipur gi maming se ka kaina chaliba RK car showroom gi ne mapududa Saitama khautak chai mana ngangthokiba wa mayam aduga nupa adugi family condition tabada ikaigum hangoi jabagum mara leiba amagumna maithong adu sakfam khaji khanjili phattabagi hidak leite habaduni kuina ikaiba heiba minate phattaba wakaldo ontoktuna badanam sibirei Imai pema onto angam krida nupa atopa koina ichabusu mangan bige toramdibani ne onthok na phakreda isona chanbire ichadagi lapthok hankiba aigi chabu ne isona kanbirabani maha aphawbine adusu mana phari oirangani nupa adu hera indon adu kyan luksing leiba company amagi headpu khungangi kai chubi nupi amana phaba ngamba haunadeda Mina chanaba yaba wasu khara ngangbiu sak haire moirang thoibina kaidaujaruni ingliba yumpu bana hiriba adunadi nupa phabana adum laukiba tabani Indon hojikti ne imungse paisa paida pairaba mi se chawda chawraba mi aphaba thibani mi gi magun yengbani kaidawni paisa di mayumdane ngari yomlaga changmaida ngalamgani haijariba adunadi imung puba haiba gyan taba nupi adum thirakpa haibase masana tabani adugane paisa kaba paijaba kangbu singsine mamita paisa da uribase nupi su paisa pambi oina ubani haidi tungi wakal khanba haitaba paisa da ngawba haitari samna hairabada Saitama Rita gi waduda khangsaw sawgalei He Rita nangi do engondara Heima indon da panbro Usittaba tawnu aise nabemani nabema Kaino da indon mi leisabi macha chenjaraga aduk sauri dubo nupa duna pamandana ne thoibi do phaki be soidana oiramgani saubiru ni indon Saitama sauna mamit khana yenglamnaga chakki Rita paktabana yahaurakpaga masakase uradine numittugi oina yumdagi hendokcharoi ko aida Arnab ki yumdu ubada thoibi aduki matik hangoiba pokchei piklingaidagi adugumba yum laiba katke fangjabanati adubu ngasidi makhongna khongnet naduna leiting tana thalaba sangai aduda imungdugi minusi charaba matau kaya duga angakpa faujei mathanta paisa paiba ina khunba mi kudima phattaba napalna thanba oiramgadra khalubani pumnamaktugi tayonabada asuk chamba imung Magi khungang da fau uge fangdi Santi
ꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯃꯥꯁꯤ ꯀꯧꯋꯣ, ꯃꯃꯥꯁꯤꯅꯦ꯫ ꯊꯣꯏꯕꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯁꯅꯥꯗ꯫ ꯀꯩꯅꯣ, ꯃꯆꯥꯔꯣ ꯅꯨꯄꯥꯗꯨꯒꯤ? ꯁꯅꯥꯁꯨ ꯃꯆꯤꯟ ꯃꯆꯥꯗꯨꯒ ꯃꯥꯅ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯄꯥꯎꯡꯒꯤ ꯃꯆꯥꯅꯦ꯫ ꯁꯥꯟꯇꯤ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯂꯤ, ꯑꯗꯨꯕꯨ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯍꯪꯂꯛꯏ꯫ ꯏꯆꯦ, ꯑꯉꯥꯡꯒꯤ ꯃꯃꯥꯗꯤ? ꯁꯅꯥꯅ ꯃꯃꯥ ꯂꯩꯇꯤꯌꯦ, ꯄꯥꯕꯨꯡꯒꯤ ꯃꯆꯥꯅꯦ ꯍꯥꯏꯔꯒ꯫ ꯊꯣꯏꯕꯤ ꯒ꯭ꯌꯥꯟ ꯄꯨꯡꯉꯥꯎ ꯉꯥꯎꯔꯤ꯫ ꯁꯥꯟꯇꯤꯅ ꯕꯦꯝꯃ ꯂꯥꯛꯑꯣꯅꯦ, ꯏꯃꯥꯁꯤꯅ ꯉꯥꯏꯍꯧꯔꯦ꯫ ꯊꯣꯏꯕꯤ ꯋꯥ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯀꯥꯊꯣꯛꯆꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯈꯤꯗ꯭ꯔꯦ꯫ ꯂꯩꯃꯁꯨ ꯆꯪꯂꯛꯏ꯫ ꯍꯩꯃꯥ, ꯂꯥꯛꯇ꯭ꯔꯤꯕꯣꯅꯦ ꯅꯣꯏꯕꯣ? ꯊꯦꯡꯈꯤꯅꯤꯅꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯕꯦꯝꯃ, ꯏꯃꯥꯁꯤꯒ ꯆꯥꯛ ꯆꯥꯔꯨꯔꯁꯤ꯫ ꯁꯅꯥꯅ ꯑꯃꯨꯛ ꯀꯧꯔꯛꯏ꯫ ꯕꯣꯛꯁꯤ? ꯍꯥꯎꯅꯦ ꯃꯁꯨꯊꯣꯏ, ꯇꯨ ꯃꯃꯥꯁꯤꯁꯦ ꯃꯁꯛ ꯐꯖꯗ꯭ꯔꯥ? ꯏꯁꯨꯒꯤ ꯃꯃꯥꯁꯤꯅꯦ ꯍꯥꯏꯕꯗ ꯆꯥꯟꯅꯗ꯭ꯔꯥ? ꯊꯣꯏꯕꯤꯗꯤ ꯋꯥ ꯉꯥꯡꯅꯤ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯔꯕꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯆꯥꯎꯕꯅ ꯃꯄꯥꯗꯒꯤ ꯀꯧꯔꯛꯏ꯫ ꯏꯃꯥꯁꯤ? ꯇꯥꯔꯦ ꯇꯥꯔꯦ꯫ ꯁꯔ ꯆꯪꯉꯛꯀꯦ ꯍꯥꯏꯔꯤꯌꯦ꯫ ꯊꯣꯏꯕꯤ ꯃꯤꯍꯨꯟ ꯆꯦꯟꯈꯠꯈ꯭ꯔꯦ, ꯅꯤꯛꯄ ꯍꯧꯔꯛꯏ꯫ ꯏꯍꯦ, ꯍꯣꯏ ꯍꯣꯏ, ꯊꯣꯛꯂꯛꯑꯦ ꯊꯣꯛꯂꯛꯑꯦ꯫ ꯕꯦꯝꯃ, ꯏꯃꯥꯁꯤꯁꯨ ꯃꯈꯥꯗ ꯉꯥꯏꯔꯝꯃꯒꯦꯀꯣ꯫ ꯊꯣꯏꯕꯤ ꯄꯥꯎꯈꯨꯝ ꯄꯤꯈꯤꯗ꯭ꯔꯤ꯫ ꯂꯩꯃ ꯍꯣꯏ ꯊꯣꯛꯈꯤꯕꯒ ꯑꯔꯅꯕ ꯆꯪꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯗꯨꯅ ꯃꯈꯥꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯦꯞꯄꯤ꯫ ꯑꯔꯅꯕ ꯊꯣꯡ ꯑꯗꯨ ꯂꯣꯛ ꯇꯧꯁꯤꯟꯈꯤ꯫ ꯊꯣꯏꯕꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈ꯭ꯔꯦ, ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯑꯍꯜꯁꯤꯡꯒꯤ ꯃꯃꯥꯡꯗ ꯂꯨꯍꯣꯡꯗ꯭ꯔꯤ ꯐꯥꯎꯕ ꯆꯤꯡꯅꯕ ꯌꯥꯕ ꯃꯃꯤ ꯑꯃꯠꯇꯁꯨ ꯎꯠꯂꯛꯄ ꯌꯥꯔꯣꯏ꯫ ꯎꯠꯂꯕ ꯅꯪ ꯍꯤꯡꯗ꯭ꯔꯦ ꯈꯪꯉꯣ꯫ ꯅꯌꯨꯝ ꯌꯧꯔꯒ ꯂꯨꯍꯣꯡꯕ ꯌꯥꯗꯦ ꯍꯥꯏꯔꯕ? ꯑꯩꯅ ꯇꯧꯔꯛꯄꯗ ꯌꯦꯡꯉꯣ꯫ ꯑꯩꯁꯦ ꯌꯥꯝ ꯁꯥꯊꯤꯕꯅꯤ, ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯌꯧꯕ ꯉꯝꯕꯅꯤ꯫ ꯅꯪꯅ ꯐꯅ ꯆꯦꯜꯂꯕꯁꯨ ꯅꯪꯒꯤ ꯄꯟꯊꯨꯡꯐꯝ ꯈꯨꯗꯤꯡ ꯑꯩ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯒꯅꯨ꯫ ꯑꯩꯕꯨ ꯁꯥꯎꯍꯟꯒꯅꯨ꯫ ꯅꯁꯥꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯨꯍꯣꯡꯕ ꯌꯥꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯕꯨ ꯁꯥꯎꯍꯜꯂꯕ ꯑꯩꯅ ꯋꯥꯁꯛꯏꯁꯤꯅꯤ, ꯅꯪꯗ ꯅꯠꯇꯅ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯕ ꯎꯠ ꯑꯣꯜꯍꯟꯒꯅꯤ꯫ ꯑꯔꯅꯕ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯍꯧꯒꯠꯇꯨꯅ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯊꯣꯏꯕꯤ ꯍꯧꯖꯤꯛꯇꯗ ꯄꯦꯟꯅ ꯀꯞꯂꯛꯏ꯫ ꯑꯩꯁꯤꯕꯨ ꯑꯁꯨꯛ ꯊꯤꯅ ꯑꯣꯜꯂꯤꯕꯁꯦ ꯃꯄꯨ ꯅꯪꯅꯅꯤꯀꯣ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯈꯤꯕꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯑꯣꯠꯂꯤꯕ? ꯅꯨꯄꯤꯕꯨ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯑꯁꯨꯛ ꯑꯣꯠꯄꯤꯕ? ꯑꯩꯁꯨ ꯃꯤꯅꯦ, ꯃꯤ꯫ ꯏꯁꯥꯒꯤ ꯄꯨꯟꯁꯤꯗꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗ ꯆꯠꯀꯅꯤ꯫ ꯅꯪꯉꯣꯟꯗ ꯄꯨꯟꯁꯤꯒꯤ ꯂꯩꯔꯣꯏꯌꯦ꯫ ꯅꯪꯅ ꯐꯅ ꯀꯤꯍꯜꯂꯕꯁꯨ ꯑꯩꯅ ꯌꯥꯒꯗꯕ ꯅꯠꯇꯦ꯫ ꯅꯪꯅ ꯍꯥꯠꯀꯦꯁꯨ ꯍꯥꯠꯂꯨ, ꯂꯦꯝꯅ ꯇꯣꯛꯂꯣꯏꯌꯦ ꯑꯩꯅ꯫ ꯅꯪꯒꯨꯝꯕ ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯈꯟꯕ ꯀꯣꯛꯆꯥꯛꯄ ꯅꯪꯉꯣꯟꯗ ꯂꯩꯒꯗꯕ ꯊꯣꯏꯕꯤ ꯅꯠꯇꯦ꯫ ꯑꯩꯒꯤꯁꯨ ꯄꯨꯟꯁꯤ ꯂꯩꯖꯩꯌꯦ꯫ ꯌꯨꯝꯗ ꯌꯧꯈꯤꯁꯅꯨ꯫ ꯅꯪꯕꯨ ꯑꯩꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯗꯅ ꯇꯣꯛꯀꯅꯤꯅ ꯈꯟꯕ꯭ꯔꯥ? ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨ ꯂꯩꯁꯥꯕꯤ ꯈꯔꯅ ꯊꯣꯏꯕꯤ ꯀꯦꯕꯤꯔꯤ꯫ ꯇꯔꯪ ꯑꯃꯗꯅꯤ ꯊꯣꯏꯕꯤꯗꯤ ꯆꯥꯛꯄ ꯍꯦꯟꯈꯤꯕꯅ ꯀꯞꯄꯁꯨ ꯀꯥꯎꯔꯤ꯫ ꯄꯨꯟꯁꯤꯗ ꯂꯥꯛꯀꯅꯤ ꯈꯜꯂꯨꯗꯕ ꯊꯧꯗꯣꯛꯅ ꯑꯣꯠꯄꯤꯔꯕꯗ ꯋꯥꯈꯜ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯏꯅꯝꯁꯤꯁꯦ ꯌꯥꯝꯅ ꯀ꯭ꯌꯨꯠ ꯑꯣꯏ ꯍꯥꯏꯕ꯫ ꯑꯗꯨꯅꯦ, ꯌꯥꯝꯕꯨꯡ ꯑꯔꯤꯕꯁꯦ ꯅꯨꯄꯤ ꯊꯤꯕ ꯌꯥꯝꯅ ꯍꯩꯌꯦꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗꯅ ꯂꯩꯔꯤꯁꯤꯗꯤ ꯏꯅꯝꯁꯤ ꯉꯥꯏꯕ ꯑꯣꯏꯔꯝꯂꯦꯗꯅ꯫ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯋꯥ ꯅꯣꯛꯂꯤ꯫ ꯏꯅꯝꯁꯤꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? ꯊꯣꯏꯕꯤꯗꯤ ꯇꯔꯪ ꯑꯃꯗ ꯂꯩꯕꯅ ꯍꯪꯂꯛꯂꯤꯕ ꯋꯥ ꯑꯗꯨ ꯃꯥ ꯇꯥꯗ꯭ꯔꯦ꯫ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯉꯛꯂꯞ ꯊꯣꯏꯕꯤꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯪꯂꯛꯏ꯫ ꯊꯣꯏꯕꯤꯅ ꯀꯩꯕꯣ? ꯍꯩꯃꯥ, ꯏꯅꯝꯁꯤ ꯀꯔꯤ ꯋꯥꯈꯜꯅꯣ ꯑꯗꯨꯛ ꯈꯣꯏꯖꯪꯅ ꯈꯜꯂꯤꯗꯨꯕꯣ? ꯑꯩꯈꯣꯏ ꯌꯥꯝꯕꯨꯡ ꯑꯔꯤꯕꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯅꯤꯡꯗꯕ ꯃꯥꯜꯂꯤꯗ꯫ ꯊꯣꯏꯕꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯏꯅꯝꯁꯤ ꯋꯥ ꯈꯔ ꯉꯥꯡꯉꯣꯃꯤ꯫ ꯊꯣꯏꯕꯤꯅ ꯅꯣꯏꯅ ꯉꯥꯡꯕꯗꯣ ꯇꯥꯕ ꯅꯨꯡꯉꯥꯏꯌꯦ꯫ ꯏꯅꯝꯁꯤ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡ ꯑꯔꯤꯕꯁꯤꯒ ꯀꯃꯥꯏꯅ ꯊꯦꯡꯅꯔꯛꯀꯦ? ꯈꯪꯗꯦꯗ꯫ ꯏꯁ, ꯍꯩꯗꯣꯛꯇꯕꯤꯒ ꯇꯧꯏꯀꯣ꯫ ꯑꯉꯥꯡ ꯑꯣꯏꯔꯝꯈꯤꯗꯣꯏ ꯃꯥꯜꯂꯦ ꯏꯅꯝꯁꯤꯁꯦ꯫ ꯑꯗꯣ ꯑꯔꯤꯕꯗ ꯂꯩꯔꯗꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤ ꯍꯥꯏꯕꯅꯤꯀꯣ꯫ ꯊꯣꯏꯕꯤ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯃꯉꯣꯟꯗ ꯂꯩꯕ ꯍꯥꯏꯕꯗꯨꯃꯗꯤ ꯊꯣꯏꯕꯤꯅ ꯑꯣꯏꯊꯣꯛꯇ꯭ꯔꯦ꯫
ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯤ꯫ ꯄꯥꯈꯪ ꯑꯔꯤꯕꯒꯤ ꯐꯝ ꯊꯥꯗꯣꯛꯄꯁꯤꯐꯥꯎꯗꯤ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝꯕꯨꯡꯁꯦ꯫ ꯑꯩꯗꯤꯅꯦ ꯌꯥꯝꯕꯨꯡꯅ ꯅꯨꯄꯤ ꯄꯟꯕ ꯌꯥꯗꯕꯗꯨꯗꯅꯦ ꯇꯁꯦꯡꯅꯃꯛꯀꯤ ꯅꯨꯄꯤ ꯊꯤꯗꯅ ꯇꯣꯛꯂꯗ꯭ꯔꯥꯅ ꯈꯜꯂꯨꯔꯤꯅꯤ꯫ ꯊꯣꯏꯕꯤ ꯒ꯭ꯌꯥꯟ ꯏꯉꯥꯎ ꯉꯥꯎꯔꯤ ꯇꯞꯅ ꯍꯪꯂꯛꯏ꯫ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯕꯗꯣ ꯍꯧꯖꯤꯛꯀꯤ ꯌꯥꯝꯕꯨꯡꯗꯨꯒꯤ ꯃꯆꯥꯔꯣ? ꯍꯩꯃꯥ, ꯍꯧꯖꯤꯛꯀꯤ ꯌꯥꯝꯕꯨꯡ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏ ꯁꯅꯥ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ, ꯌꯥꯝꯕꯨꯡꯒꯤ ꯊꯋꯥꯏꯅꯤ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯏ꯫ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯤꯗꯨꯗꯤ ꯀꯥꯏꯗ ꯆꯠꯈ꯭ꯔꯒꯦ? ꯀꯥꯏꯗꯤ ꯅꯨꯄꯤꯅꯤ ꯅꯝꯁꯦ, ꯑꯣꯟꯊꯣꯛꯄ꯫ ꯀꯩꯅꯣ, ꯌꯥꯝꯕꯨꯡꯒ ꯄꯥꯎ ꯑꯝꯇ ꯐꯥꯎꯅꯗ꯭ꯔꯣ ꯅꯕꯥꯅꯤ? ꯇꯟꯖꯥꯗꯨꯗ ꯂꯩꯃ ꯆꯪꯂꯛꯏ ꯑꯍꯟ ꯈꯔꯒ꯫ ꯂꯣꯏꯗ꯭ꯔꯤꯕꯅꯦ ꯅꯣꯏꯕꯣ? ꯂꯣꯏꯔꯦ ꯃꯥꯁꯤ, ꯏꯟꯅꯐꯤ ꯏꯟꯗꯣꯏꯗ ꯉꯥꯏꯔꯦ꯫ ꯃꯄꯥꯟꯗ ꯑꯍꯟꯈꯩꯅ ꯉꯥꯏꯅꯔꯦꯅꯦ꯫ ꯇꯤꯅꯥ: ꯏꯃꯥꯁꯤ ꯂꯣꯏꯅꯔꯕꯣ? ꯏꯍꯦ, ꯅꯪꯕꯨ ꯈꯤꯇꯪ ꯉꯟꯅ ꯂꯥꯛꯎ ꯍꯥꯏꯔꯒ꯫ ꯇꯤꯅꯥ: ꯌꯥꯗ ꯇꯧꯔꯤꯅꯤ, ꯕꯕꯥ ꯃꯁꯥ ꯉꯝꯗꯕ ꯑꯗꯨꯒꯤꯅꯤ꯫ ꯃꯤꯔꯣꯜꯒ ꯂꯩꯇꯕꯒ ꯄꯥꯀꯦꯠ ꯊꯥꯗꯣꯛꯄ ꯌꯥꯗ ꯇꯧꯔꯤꯅꯤ꯫ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯆꯠꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ꯫ ꯀꯞꯁꯨ ꯀꯞꯊꯣꯛꯂꯨꯔꯦ ꯑꯩꯗꯤ ꯊꯥꯖꯗꯕꯒꯤ꯫ ꯏꯃꯥꯁꯤꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯩꯅꯦ꯫ ꯂꯩꯁꯥꯕꯤ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦꯝꯁꯤ ꯀꯩꯒꯤ ꯀꯞꯂꯤꯅꯣ? ꯍꯔꯥꯎꯒꯦ ꯍꯥꯏꯗꯗꯅ꯫ ꯀꯞꯇ꯭ꯔꯗꯤ ꯏꯅꯥꯎꯁꯥ, ꯅꯣꯏꯁꯨ ꯈꯜꯂꯨ, ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯕ꯭ꯔꯣ? ꯋꯥꯐꯝꯁꯤꯒꯤ ꯏꯃꯨꯡ ꯑꯁꯦ ꯂꯥꯟ ꯑꯣꯏꯅꯔꯤꯕꯁꯦ ꯃꯁꯤꯡ ꯊꯤꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯑꯃꯨꯛꯇꯪ ꯄꯣꯛꯄ ꯃꯄꯣꯛ ꯑꯁꯤꯗ ꯏꯕꯨꯡ ꯑꯃꯈꯛ ꯌꯥꯎꯕꯕꯨ ꯏꯃꯤꯠꯇ ꯃꯥꯒꯤ ꯂꯨꯍꯣꯡꯕꯁꯦ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯔꯕꯅꯤ꯫ ꯄꯥꯈꯪ ꯄꯨꯟꯁꯤꯗ ꯑꯁꯨꯝ ꯂꯣꯏꯁꯤꯟꯈꯤꯗꯣꯏ ꯃꯥꯜꯂꯦꯅ ꯈꯜꯂꯨꯔꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯏꯅꯝꯁꯤ ꯑꯉꯥꯡ ꯃꯁꯛ ꯑꯁꯨꯛ ꯐꯖꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯄꯁꯤꯗ ꯍꯔꯥꯎꯕ ꯍꯦꯟꯃꯟꯗꯅ ꯀꯞꯂꯤꯕꯅꯤ꯫ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯍꯧꯅ ꯅꯣꯛꯂꯛꯏ꯫ ꯊꯣꯏꯕꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯀꯌꯥꯅ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯇꯨꯡꯑꯣꯏꯅꯈ꯭ꯔꯦ꯫ ꯍꯦꯔꯥ, ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯃꯄꯥ ꯑꯣꯏꯒꯦꯔꯥ ꯑꯩꯅ ꯊꯤꯖꯤꯟꯕꯤꯕꯒꯤ ꯀꯔꯤ ꯑꯥꯔꯊ꯭ꯔꯕꯨ ꯂꯩꯒꯦ? ꯉꯁꯤ ꯊꯥꯡꯗꯣꯛꯂꯤꯕ ꯈꯣꯡꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯊꯥꯡꯖꯤꯜꯂꯛꯀꯗꯕ ꯂꯩꯇꯦ꯫ ꯂꯩꯃ: ꯕꯦꯃꯥ, ꯊꯣꯏꯕꯗ ꯈꯨꯔꯨꯝꯂꯨꯔꯣ꯫ ꯑꯦ, ꯏꯃꯥꯁꯤ ꯑꯩ ꯆꯣ ꯈꯨꯔꯨꯝꯗꯕ ꯐꯠꯇꯦ, ꯇꯧꯍꯩꯗꯤꯌꯦ꯫ ꯊꯣꯏꯕꯤ ꯍꯧ ꯊꯥꯗꯨꯅ ꯆꯦꯟꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯦ꯫ ꯀꯔꯝꯕ ꯃꯤꯀꯨꯞꯇ ꯃꯌꯨꯝ ꯌꯧꯒꯗꯒꯦ ꯈꯟꯕꯗ ꯃꯥ ꯇꯁꯦꯡꯅ ꯋꯥꯔꯕꯅꯤ꯫ ꯑꯍꯜꯁꯤꯡꯒꯤ ꯃꯃꯥꯡꯗ ꯎꯄꯥꯏ ꯂꯩꯇ ꯇꯞꯂꯤ ꯆꯪꯂꯛꯏ꯫ ꯊꯣꯡꯗꯨ ꯈꯖꯤꯛ ꯍꯥꯡꯗꯨꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯈꯣꯡꯀꯥꯞ ꯑꯃꯈꯛ ꯊꯥꯡꯖꯤꯜꯂꯛꯏ ꯔꯨꯝ ꯑꯗꯨꯗ꯫ ꯑꯔꯅꯥꯞ ꯋꯥ ꯉꯥꯡꯗꯅ ꯄꯩꯁꯥ ꯃꯄꯨꯜ ꯑꯃ ꯄꯤꯔꯛꯏ꯫ ꯄꯥꯏꯌꯨ꯫ ꯊꯣꯏꯕꯤ ꯁꯥꯎꯅ ꯌꯦꯡꯉꯤ ꯅꯨꯄꯥꯗꯨꯗ ꯃꯥ ꯂꯧꯗꯦ꯫ ꯄꯥꯏꯔꯣꯅꯦ, ꯀꯤꯔꯤꯔꯣ? ꯀꯤꯕꯁꯨ ꯐꯩ, ꯂꯝꯍꯦꯟꯒꯅꯨ, ꯄꯥꯏꯔꯣ꯫ ꯅꯪꯒꯤ ꯄꯩꯁꯥꯁꯦ ꯑꯩꯅ ꯂꯧꯗꯣꯏ ꯃꯥꯟꯕ꯭ꯔꯣ? ꯑꯔꯅꯕ ꯃꯌꯥ ꯆꯤꯛꯇꯨꯅ ꯇꯞꯂꯞ ꯉꯥꯡꯉꯛꯏ꯫ ꯌꯥꯝ ꯐꯥꯎꯔꯛꯀꯅꯨ꯫ ꯑꯩꯅ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥ ꯉꯁꯤ ꯐꯥꯎꯕꯗ ꯄꯥꯡꯊꯣꯛꯇꯕ ꯂꯩꯇ꯭ꯔꯤ꯫ ꯃꯁꯦ ꯅꯪ ꯈꯪꯖꯤꯜꯂꯨ꯫ ꯅꯪ ꯑꯃꯒꯤ ꯍꯥꯛꯇꯛꯇ ꯅꯨꯡꯁꯤꯔꯕ ꯅꯄꯥ ꯅꯅꯥꯎꯄꯥꯒꯤ ꯄꯨꯟꯁꯤꯕꯨ ꯂꯣꯏꯍꯟꯒꯦ ꯈꯟꯒꯅꯨ꯫ ꯊꯣꯏꯕꯤ ꯌꯥꯝꯅ ꯋꯥꯔꯧꯕ ꯃꯤꯠꯌꯦꯡꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯑꯃꯒꯨꯝ ꯃꯄꯤ ꯇꯥꯔꯛꯏ꯫ ꯄꯤ ꯈꯔ ꯇꯥꯔꯒ ꯃꯤꯅꯨꯡꯁꯤ ꯐꯥꯎꯒꯅꯤ ꯈꯟꯒꯅꯨ, ꯑꯣꯏꯊꯣꯛꯂꯣꯏ꯫ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤꯁꯤꯅꯤ, ꯅꯁꯥꯅ ꯌꯥꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯨꯍꯣꯡꯕ ꯌꯥꯒꯗꯕꯅꯤ꯫ ꯆꯤꯡꯅꯕ ꯌꯥꯕ ꯃꯃꯤ ꯑꯃ ꯍꯦꯛ ꯊꯝꯂꯛꯄꯗ ꯑꯩꯒꯤ ꯋꯥꯁꯛ ꯃꯇꯝ ꯑꯗꯨꯗ ꯀꯌꯥꯝ ꯀꯜꯂꯤ ꯍꯥꯏꯕꯗꯣ ꯅꯪ ꯈꯪꯒꯅꯤ꯫ ꯊꯣꯏꯕꯤ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯒ ꯊꯨꯅ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯅ ꯊꯣꯛꯈꯤꯕꯒ ꯑꯔꯅꯕ ꯃꯥꯏꯊꯣꯡ ꯈꯪꯑꯣꯟ ꯑꯣꯟꯈꯤ꯫ ꯃꯌꯥꯝ ꯅꯨꯄꯤ ꯊꯤꯂꯛꯄꯒꯤ ꯃꯔꯥꯡ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯏꯆꯤꯛ ꯆꯤꯍꯧꯔꯦ꯫ ꯊꯣꯏꯕꯤꯗꯤ ꯀꯞꯂꯤ꯫ ꯆꯅꯨꯅ: ꯌꯥꯔꯦꯁꯦ, ꯇꯣꯛꯑꯣ꯫ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯗꯞ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯋꯥꯔꯛꯄꯤꯅꯕ ꯃꯤꯅ ꯋꯥꯏ ꯆꯥꯏꯔꯀꯥꯟꯁꯤꯗ꯫ ꯆꯅꯨ, ꯂꯟꯆꯦꯟꯕꯗꯣ ꯑꯩꯒꯤ ꯄꯥꯎ ꯇꯥꯔꯝꯂꯗ꯭ꯔꯥ? ꯃꯥꯅ ꯑꯩꯒꯤ ꯋꯥꯕꯨ ꯊꯥꯖꯕꯤꯒꯗ꯭ꯔꯥ? ꯊꯥꯖꯅꯤꯌꯦ꯫ ꯂꯟꯆꯦꯟꯕꯒꯤ ꯊꯃꯣꯏꯗꯤ ꯏꯁꯦꯡ ꯇꯁꯦꯡꯕꯅꯤ꯫ ꯃꯥꯅ ꯅꯪꯕꯨ ꯊꯥꯖꯕꯗꯤ ꯃꯄꯥꯜ ꯅꯥꯏꯔꯨꯏ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤ, ꯅꯪ ꯂꯟꯆꯦꯟꯕꯒ ꯑꯃꯨꯛ ꯎꯅꯒꯦ ꯈꯜꯂꯅꯨ꯫ ꯆꯅꯨ, ꯃꯕꯣꯛꯀꯤ ꯋꯥꯍꯩꯅ ꯉꯁꯤ ꯅꯪ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯅ ꯑꯋꯥꯕ ꯇꯥꯍꯟꯈꯤꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤ ꯑꯃꯨꯛ ꯄꯥꯝꯂꯤ? ꯑꯩꯅ ꯍꯥꯏꯕ ꯌꯥꯎ ꯊꯣꯏꯕꯤ꯫
ꯆꯅꯨ ꯑꯩ ꯃꯥ ꯀꯥꯎꯕ ꯉꯝꯂꯣꯏꯌꯦ ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯑꯩ ꯂꯟꯆꯦꯟꯕ ꯅꯠꯇꯅ ꯀꯅꯥꯗꯁꯨ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏꯌꯦ ꯅꯨꯡꯁꯤꯕꯗꯤ ꯊꯤꯡꯗꯤꯌꯦ ꯑꯗꯨꯕꯨ ꯃꯄꯥꯜ ꯊꯣꯛꯍꯟꯗꯅ ꯂꯣꯠꯅ ꯊꯝꯃꯨ ꯑꯩ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯆꯅꯨ ꯑꯩ ꯌꯥꯝꯅ ꯋꯥꯏꯌꯦ ꯊꯣꯏꯕꯤ ꯑꯋꯥꯕ ꯀꯌꯥ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ ꯆꯥꯛꯅ ꯀꯞꯂꯤ ꯆꯅꯨ ꯊꯣꯏꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯁꯩꯇꯃꯥ ꯃꯧꯄ꯭ꯋꯥ ꯅꯨꯄꯥ ꯁꯂꯥꯏꯗ ꯋꯥ ꯃꯦꯜꯂꯤ ꯏꯕꯨꯡꯉꯣꯗꯣ ꯌꯨꯝꯗꯒ ꯂꯥꯛꯍꯟꯒꯅꯨ ꯍꯧꯖꯤꯛ ꯃꯗꯨ ꯌꯥꯗꯦ ꯑꯗꯨꯅꯅꯦ ꯅꯣꯏꯅ ꯐꯅꯕ ꯁꯤꯜꯂꯨꯀꯣ ꯃꯥꯅ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯊꯕꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯍꯦꯛꯇ ꯄꯤꯁꯤꯜꯂꯨ ꯃꯊꯧ ꯆꯤꯜꯍꯜꯂꯨ ꯍꯣꯏ ꯏꯆꯦ ꯅꯧꯄ꯭ꯋꯥꯁꯨ ꯚꯥꯞ ꯇꯥꯏ ꯀꯩꯗꯧꯔꯒꯦ ꯑꯗꯨꯅꯤ ꯏꯆꯦꯅꯦ ꯃꯥ ꯂꯥꯛꯀꯗ꯭ꯔꯅ ꯂꯩꯐꯝ ꯈꯪꯕ ꯅꯠꯇꯦ ꯈꯪꯗ ꯌꯥꯗꯕ ꯃꯇꯝꯗ ꯈꯪꯂꯕꯁꯨꯅꯦ ꯍꯧꯖꯤꯛꯇꯤ ꯈꯪꯍꯟꯕ ꯌꯥꯗ꯭ꯔꯤ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯤꯔꯣꯜ ꯑꯃ ꯇꯧꯕꯅꯤ ꯅꯨꯄꯤꯁꯦ ꯄꯨꯔꯒꯅꯦ ꯊꯣꯛ ꯃꯥꯡꯈꯤꯗꯣꯏꯅꯤꯀꯣ ꯏꯆꯦ ꯑꯩꯅ ꯐꯅꯕ ꯁꯣꯏꯗꯅ ꯁꯤꯟꯒꯅꯤꯗ ꯏꯆꯦꯅ ꯋꯥꯔꯨꯅꯨ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯁꯛꯇꯤ ꯐꯖꯩꯅꯦ ꯅꯍꯥꯟ ꯂꯥꯛꯂꯝꯕꯗ ꯃꯥꯅ ꯒꯥꯔꯤꯗꯒꯤ ꯆꯣꯡꯊꯔꯒ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯈꯤꯕꯗꯣ ꯃꯗꯨꯗꯣ ꯍꯧꯕꯅꯤ ꯌꯦꯡꯕꯕꯨ ꯐꯅ ꯅꯨꯡꯉꯥꯏ ꯇꯕꯥꯔꯗꯅ ꯑꯩꯗꯤ ꯐꯅ ꯑꯗꯨꯝ ꯈꯣꯏꯗꯥꯏꯅꯦ ꯍꯧꯔꯛꯂꯕ꯭ꯔꯥ ꯅꯨꯄꯤ ꯎꯕ ꯌꯥꯗꯕꯗꯣ ꯇꯧꯅꯨꯀꯣ ꯅꯪ ꯅꯨꯄꯤ ꯀꯌꯥ ꯁꯨꯔꯦ ꯍꯥ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯕꯒ ꯑꯃꯃꯨꯛ ꯊꯥꯗꯣꯛꯈꯤ ꯑꯃꯃꯨꯛ ꯂꯧ ꯅꯪꯁꯨꯅꯦ ꯍꯥꯏꯕꯤꯗꯤ ꯍꯥꯏꯅꯨ ꯈꯤꯠ ꯍꯦꯟꯃꯜꯂꯕꯅꯤ ꯑꯁ ꯏꯆꯦꯁꯤꯃ ꯀꯩꯗꯧꯅꯤ ꯏꯆꯥ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ ꯄꯩꯁꯥ ꯃꯌꯥꯝ ꯑꯁꯦ ꯁꯤꯒꯨꯝꯕꯗ ꯈꯔ ꯂꯪꯊꯣꯛꯄꯤ ꯁꯥꯟꯅꯗ꯭ꯔꯕꯗꯤ ꯏꯆꯦ ꯊꯝꯂꯒꯦ ꯅꯪꯅ ꯐꯅꯕꯅꯦ ꯑꯃꯨꯛꯇ ꯁꯤꯜꯂꯨꯀꯣ ꯍꯣꯏ ꯊꯝꯕꯤꯔꯣ ꯏꯆꯦ ꯐꯣꯟ ꯊꯝꯈ꯭ꯔꯕꯗ ꯅꯨꯄꯤꯗ ꯉꯥꯎꯕ ꯁꯂꯥꯏ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯆꯦꯟꯈ꯭ꯔꯕ ꯑꯣꯏꯔꯦ ꯈꯤꯇꯗ ꯅꯥꯟꯊꯣꯏꯗ ꯏꯆꯦꯅ ꯁꯣꯏꯍꯟꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅꯗꯤ ꯏꯕꯨꯡꯉꯣꯗ ꯑꯌꯥꯕ ꯄꯤꯁꯜꯂꯒ ꯌꯨꯝꯁꯤꯗ ꯄꯨꯔꯛꯍꯟꯒꯦꯅ ꯈꯜꯂꯤꯕꯅꯤ ꯈꯨꯗꯣꯡ ꯆꯥꯕꯁꯦ ꯈꯤꯇꯗ ꯃꯥꯡꯉꯤꯗ ꯆꯥꯅꯤꯡꯅ ꯂꯦꯛꯇꯅ ꯇꯣꯛꯂꯗ꯭ꯔꯅꯦ ꯑꯩꯕꯣ ꯊꯣꯏꯕꯤ ꯃꯄꯥꯗ ꯋꯥ ꯀꯥꯡꯊꯣꯛꯄꯗꯤ ꯉꯝꯗ꯭ꯔꯤ ꯑꯁꯥꯎꯕꯅ ꯐꯅ ꯊꯧꯅꯥ ꯐꯕꯤ ꯑꯣꯏꯔꯕꯁꯨ ꯃꯄꯥ ꯑꯃꯗꯤ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯖꯔꯛꯇ꯭ꯔꯕ ꯑꯋꯥꯕꯅ ꯃꯁꯔꯨꯛ ꯑꯣꯏꯖꯔꯛꯂꯕ ꯃꯧꯄ꯭ꯋꯥꯒꯤ ꯄꯨꯟꯁꯤꯒꯤ ꯁꯤꯕ ꯆꯪꯕꯒꯤ ꯋꯥꯐꯝ ꯂꯥꯛꯂꯕꯗ ꯃꯥ ꯎꯄꯥꯏ ꯂꯩꯍꯟꯗ꯭ꯔꯤ ꯂꯝꯕꯤ ꯈꯨꯗꯤꯡ ꯈꯣꯡꯅꯦꯠꯐꯝ ꯄꯤꯗ꯭ꯔꯤ ꯅꯨꯄꯥꯗꯨꯅꯅꯤ ꯁꯥꯊꯤꯕ ꯇꯧꯒꯦ ꯉꯝꯕ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯅꯨꯄꯥꯗꯨꯅꯅꯤ ꯃꯥꯕꯨ ꯐꯥꯖꯤꯟꯕꯤꯕꯁꯨ ꯎꯄꯥꯏ ꯀꯌꯥ ꯊꯤꯔꯕꯁꯨ ꯃꯥꯒꯤ ꯂꯝꯕꯤ ꯂꯩꯇꯦ ꯁꯤꯖꯈꯤꯕ ꯅꯠꯇꯅ ꯖꯤꯇꯦꯟꯗꯤ ꯃꯁꯥ ꯑꯗꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯆꯥꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯖꯔꯤ ꯃꯥ ꯄꯦꯟꯖꯩ ꯃꯔꯝꯗꯤ ꯁꯩꯇꯃꯥꯒꯤ ꯃꯃꯥꯡꯗ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯑꯋꯥꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯂꯣꯠꯁꯤꯜꯂꯤ ꯇꯞꯅ ꯈꯨꯝꯂꯛꯏ ꯕꯕꯥ ꯏꯄꯥꯅ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅ ꯏꯆꯥꯗꯤ ꯑꯋꯥꯠꯄꯅ ꯊꯜꯂꯅꯤꯗꯣ ꯅꯃꯥꯗꯨꯇꯪ ꯂꯩꯖꯔꯝꯂꯕꯗꯤ ꯏꯆꯥꯒꯤ ꯑꯋꯥꯠꯄ ꯈꯨꯗꯤꯡ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯦꯟꯁꯤꯟꯕꯤꯔꯝꯒꯗꯕꯅꯤ ꯊꯣꯏꯕꯤ ꯃꯄꯨꯡ ꯅꯨꯡꯁꯤꯔꯤꯉꯩ ꯍꯦꯟꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯈꯥꯝꯕ ꯌꯥꯗ ꯃꯄꯤ ꯇꯞ ꯇꯥꯔꯛꯇꯨꯅ ꯃꯄꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ ꯏꯍꯦ ꯀꯔꯤꯒꯤ ꯀꯞꯂꯤꯅꯣ ꯏꯆꯥꯅ ꯏꯄꯥ ꯂꯩꯔꯤꯁꯤꯗꯤ ꯏꯆꯥꯒꯤꯗꯃꯛ ꯏꯄꯥꯗꯤ ꯍꯔꯥꯎꯔꯤꯕꯅꯤꯅꯦ ꯏꯆꯥꯅ ꯑꯐꯕ ꯑꯃ ꯑꯣꯏꯕꯗ ꯋꯥꯗꯨꯅꯇ ꯂꯥꯛꯂꯕ ꯏꯆꯥꯅ ꯈꯖꯤꯛꯇꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯣ ꯏꯄꯥꯒꯤ ꯊꯃꯣꯏꯅ ꯄꯦꯟꯖꯔꯤꯕꯅꯤ ꯏꯃꯨꯡꯗꯣ ꯌꯥꯝꯅ ꯐꯩ ꯍꯥꯏꯅ ꯇꯥꯏ ꯏꯄꯥꯅꯁꯨ ꯏꯃꯨꯡ ꯑꯗꯨꯗ ꯊꯥꯖꯕ ꯄꯤꯈ꯭ꯔꯦ ꯖꯤꯇꯦꯟꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯈꯔꯗꯤ ꯈꯪꯏ ꯂꯟꯆꯦꯟꯕꯒ ꯉꯁꯤ ꯉꯔꯥꯡꯈꯛ ꯅꯨꯡꯁꯤꯅꯔꯛꯄ ꯅꯠꯇꯦ ꯍꯥꯏꯕ ꯄꯨꯛꯆꯦꯜ ꯑꯅꯤ ꯂꯣꯡꯗꯕꯤ ꯐꯤꯔꯦꯞ ꯆꯦꯠꯄꯤ ꯃꯆꯥꯅꯤ ꯈꯪꯍꯧꯗꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯋꯥ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯏ ꯃꯥ ꯈꯪꯏ ꯑꯗꯨꯕꯨ ꯋꯥ ꯃꯈꯥ ꯇꯥꯗꯦ ꯃꯆꯥꯗ ꯋꯥ ꯀꯥꯡꯊꯣꯛꯇꯦ ꯁꯩꯇꯃꯥꯒꯤ ꯎꯁꯤꯠꯇꯕ ꯃꯑꯣꯡꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯌꯨꯗꯨꯅ ꯊꯝꯈꯤꯕꯅ ꯃꯆꯥꯕꯨ ꯂꯨꯍꯣꯡꯂꯒꯦ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤꯕꯅꯤ ꯏꯃꯨꯡꯗꯨꯒꯤ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯃꯄꯥꯗꯨꯒꯤ ꯂꯝꯆꯠꯇꯨꯗ ꯖꯤꯇꯦꯟ ꯊꯃꯣꯏ ꯌꯥꯡꯊꯣꯛꯈꯤꯕꯅꯤ ꯕꯤꯖꯣꯏꯗꯤ ꯋꯥꯈꯜ ꯏꯅꯨꯡꯇ ꯅꯨꯡꯉꯥꯏꯔꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯑꯋꯥꯠ ꯑꯄꯥ ꯇꯥꯅꯔꯤ ꯁꯤꯖ ꯍꯟꯆꯤꯠꯁꯤ ꯃꯤ ꯀꯌꯥꯃꯨꯛ ꯆꯠꯁꯦ ꯍꯥꯏꯕꯅꯣ ꯁꯪꯈ꯭ꯌꯥ ꯅꯨꯄꯤ 3ꯒ ꯅꯨꯄꯥ 3ꯒ ꯆꯠꯂꯁꯤ ꯌꯥꯔꯕꯗꯤ ꯏꯆꯦ ꯏꯕꯨꯡꯉꯣ ꯑꯗꯨꯗ ꯂꯨꯍꯣꯡꯕꯁꯦ ꯈꯖꯤꯛ ꯊꯨꯖꯤꯟꯅꯕ ꯍꯥꯏꯒꯦꯅ ꯑꯩꯅ ꯈꯜꯂꯤꯕꯅꯤ ꯁꯪꯈ꯭ꯌꯥ ꯊꯣꯏꯕꯁꯦ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯏꯀꯣ
ꯑꯩꯗꯤ ꯁꯩꯇꯅ ꯁꯥꯈꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯪꯗꯐꯥꯎ ꯈꯜꯂꯨꯗꯦ ꯅꯪꯗ ꯅꯠꯇꯦꯅꯦ ꯑꯩꯁꯨꯅꯤꯅꯦ ꯁꯤꯖꯥ ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯃꯒꯨꯟꯗꯤ ꯃꯄꯥ ꯑꯩꯅ ꯈꯪꯉꯤꯅꯦꯍꯦ ꯃꯔꯤꯜ ꯈꯥꯕꯅꯤ ꯍꯥꯏꯈꯤꯕ ꯄꯠ ꯇꯠꯄꯅꯤ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯂꯨꯍꯣꯡꯂꯣꯏ ꯍꯥꯏꯕ ꯋꯥꯗꯤ ꯑꯩ ꯏꯅꯥꯅ ꯇꯥꯈꯤꯗꯦ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯊꯤꯅꯕ ꯍꯥꯏꯕꯗ ꯃꯥꯅ ꯁꯥꯎꯗꯨꯅ ꯃꯆꯤꯡ ꯐꯨꯗꯣꯛꯈꯤꯕꯅꯤ ꯆꯨꯝꯃꯤ ꯁꯝꯈ꯭ꯌꯥ ꯂꯨꯍꯣꯡꯂꯣꯏ ꯍꯥꯏꯅꯗꯤ ꯍꯥꯏꯈꯤꯗ꯭ꯔꯤ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯅꯕ ꯋꯥ ꯍꯥꯏꯕ ꯐꯥꯎ ꯃꯄꯨꯡ ꯐꯥꯍꯟꯈꯤꯗꯅ ꯍꯦꯛꯇ ꯁꯥꯎꯈꯤꯕꯅꯤ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯋꯥ ꯍꯥꯏꯕꯗꯁꯨ ꯃꯥ ꯃꯄꯨꯡ ꯐꯥꯅ ꯇꯥꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯗꯁꯨ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯋꯥ ꯉꯥꯡꯗꯅ ꯃꯆꯤꯡ ꯍꯧꯕ ꯏꯃꯧꯗꯣ ꯑꯉꯥꯡ ꯃꯥꯜꯂꯤꯅꯦꯍꯦ ꯊꯣꯏꯕꯅꯗꯤ ꯈꯔ ꯁꯥꯊꯤꯅ ꯍꯜꯂꯝꯗꯧ ꯃꯥꯜꯂꯤ ꯆꯍꯤ 19 ꯁꯨꯗ ꯉꯥꯏꯔꯤ ꯍꯥꯏꯌꯦ ꯊꯣꯏꯕꯒ ꯅꯠꯇꯦꯗ ꯅꯆꯥꯅꯨꯄꯤ ꯇꯤꯅꯥꯅꯁꯨ ꯌꯥꯝꯅ ꯍꯜꯂꯦꯗ ꯍꯣꯏꯅꯦꯍꯦ 이베마도 ꯆꯍꯤ 18ꯇꯤ ꯁꯨꯔꯝꯂꯅꯤ ꯈꯜꯂꯤ ꯊꯣꯏꯕ ꯐꯥꯎ 38 ꯁꯤꯒꯤ ꯆꯥꯡꯗ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ ꯑꯍꯟ ꯑꯣꯏꯒꯦꯔꯥ ꯊꯣꯏꯕꯅ ꯄꯥꯝꯃꯦꯅ ꯄꯨꯔꯛꯂꯕꯅꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯒꯨꯟ ꯈꯔꯗꯤ ꯆꯦꯜꯂꯅꯤ ꯈꯜꯂꯤ ꯑꯩꯗꯤ ꯃꯗꯨꯃꯛ ꯆꯨꯝꯗꯣꯏꯅꯤ ꯂꯥꯏꯔꯖꯔꯕꯁꯨ ꯃꯄꯥꯗꯣ ꯃꯤꯔꯣꯜ ꯉꯥꯡꯉꯤ ꯌꯥꯝꯅ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯉꯤꯅꯦ ꯂꯥꯏꯔꯕꯒ ꯍꯥꯏꯕꯤꯔꯅꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯃꯧꯁꯅꯥꯒꯤ ꯏꯃꯨꯡꯅ ꯂꯥꯏꯔꯕꯒ ꯑꯣꯏꯕ ꯌꯥꯄꯣꯟꯇꯦꯗ ꯃꯅꯦꯝ ꯑꯩ ꯂꯩꯔꯤꯉꯩꯗ ꯀꯩꯗꯧꯖꯅꯤꯒꯦ ꯂꯨꯍꯣꯡꯕ ꯂꯣꯏꯕꯒ ꯃꯣꯏꯒꯤ ꯈꯨꯜꯗꯨꯗ ꯌꯨꯝ ꯑꯋꯥꯡꯕ ꯑꯃ ꯊꯣꯛ ꯏꯟꯈꯠꯀꯦ ꯑꯗꯨꯒꯅꯦ ꯃꯧꯄꯥ ꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯃꯥꯗꯤ ꯑꯐꯕ ꯃꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯅꯕ ꯁꯦꯝꯂꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯉꯥꯏꯁꯦꯅ ꯀꯔꯤꯒꯤ ꯋꯥꯅ ꯂꯩꯗꯣꯏꯅꯣ ꯏꯃꯨꯡ ꯑꯃꯠꯇꯅꯤ ꯑꯔꯩ ꯂꯩꯇ ꯆꯞ ꯃꯥꯟꯅꯅ ꯆꯥꯡ ꯄꯨꯃꯤꯟꯅꯗꯣꯏꯅꯤ ꯏꯍꯦ ꯑꯩꯒꯤ ꯅꯨꯄꯤꯁꯤꯗꯤ ꯌꯥꯝꯅ ꯁꯤꯡꯉꯤꯗꯅ ꯅꯍꯥꯟ ꯃꯈꯩ ꯃꯆꯥ ꯀꯤꯕꯗꯒꯤ ꯑꯄꯪꯕꯤ ꯃꯥꯜꯂꯝꯕꯅꯦ ꯍꯦꯔꯥ ꯁꯝꯈ꯭ꯌꯥ ꯑꯩꯕꯨ ꯌꯥꯝꯅ ꯄꯪꯕꯗꯧꯅ ꯄꯪꯗꯦ ꯑꯩꯒꯤ ꯅꯨꯄꯤ ꯒꯨꯗ ꯍꯥꯏꯁꯤꯅꯤ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯈꯩ ꯂꯣꯏꯅ ꯌꯥꯖꯔꯦ ꯍꯩꯃꯥ ꯁꯂꯥꯏꯗꯨ ꯊꯕꯛ ꯆꯠꯀꯗꯕꯒꯤ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ ꯂꯟꯆꯦꯟꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ 이붕어 마모 ꯀꯨꯏꯔꯣꯏ ꯕꯖꯥꯔ ꯐꯥꯎꯗꯅꯤ ꯆꯠꯊꯣꯛꯂꯝꯒꯅꯨꯀꯣ ꯍꯣꯏ ꯃꯥꯃꯣ ꯁꯂꯥꯏ ꯐꯣꯟꯗ ꯇꯞꯂꯞꯅ ꯋꯥꯔꯤ ꯁꯥꯔꯤ ꯍꯣꯏꯃꯤ ꯌꯧꯔꯛꯇꯣꯔꯦ ꯉꯥꯏꯉꯝꯗꯦꯍꯦ ꯑꯋꯣꯏꯕ ꯎꯅꯤꯡꯕꯅ ꯉꯥꯎꯔꯕꯣꯏꯁꯦ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯁꯠ ꯂꯥꯎꯀꯣ ꯑꯩꯅ ꯔꯨꯝꯁꯤꯗ ꯉꯥꯏꯔꯤꯁꯦ ꯄꯨꯡ ꯑꯃ ꯐꯥꯗꯧꯔꯕꯅꯤ ꯂꯥꯛꯏꯃꯤ ꯈꯔ ꯌꯥꯝꯅ ꯀꯦꯊꯔꯒ ꯂꯩꯔꯝꯃꯨꯀꯣ ꯅꯨꯡꯁꯤꯕꯤ ꯂꯟꯆꯦꯟꯕ ꯃꯌꯦꯛ ꯁꯦꯡꯅ ꯇꯐꯥꯠꯇ꯭ꯔꯕꯁꯨ ꯋꯥꯔꯤ ꯑꯗꯨ ꯍꯥꯏꯐꯦꯠꯇꯤ ꯇꯥꯏ ꯃꯥꯁꯨ ꯈꯪꯉꯤ ꯃꯥꯒꯤ ꯃꯥꯃꯣꯒꯤ ꯃꯆꯠ ꯁꯂꯥꯏ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯟꯆꯦꯟꯕ ꯁꯟꯗꯦꯁꯨ ꯑꯣꯏ ꯀ꯭ꯂꯥꯁꯁꯨ ꯂꯩꯇꯦ ꯑꯩꯕꯨ ꯃꯥꯃꯣꯒꯤ ꯒꯥꯔꯤ ꯃꯆꯥꯁꯤ ꯄꯨꯔꯒ ꯌꯨꯝꯐꯥꯎ ꯍꯥꯏꯊꯔꯨꯁꯤꯔꯅꯦ ꯄꯨꯡ ꯑꯃ ꯆꯪꯒꯗ꯭ꯔꯥ ꯆꯪꯂꯣꯏꯗ ꯂꯥꯏꯟꯁꯨ ꯅꯠꯇꯕꯁꯤꯕꯨ ꯑꯗꯣ ꯏꯃꯥꯗ ꯉꯁꯤꯅ ꯀꯔꯤ ꯀꯥꯎꯔꯝꯕ ꯁꯥꯁꯤꯒꯦ ꯍꯣꯏꯗ ꯅꯨꯄꯥ ꯃꯆꯥꯅꯤ ꯊꯣꯛꯂꯕ ꯉꯝꯅꯕ ꯍꯥꯏꯖꯜꯂꯒ ꯂꯣꯏꯔꯦ ꯂꯟꯆꯦꯟꯕ ꯌꯥꯝꯅ ꯊꯨꯅ ꯃꯄꯤ ꯂꯣꯏꯁꯤꯜꯂꯒ ꯅꯣꯛꯃꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯏ ꯍꯞꯇꯥ ꯑꯃꯗꯤ ꯁꯨꯔꯁꯦ ꯃꯥꯕꯨ ꯎꯗ꯭ꯔꯤꯁꯦ ꯉꯁꯤꯗꯤ ꯄꯦꯟꯅ ꯌꯦꯡꯖꯒꯦ ꯀꯩꯒꯤꯅꯣ ꯑꯩꯅꯁꯨ ꯈꯠꯂꯤꯁꯤꯕꯣ ꯅꯨꯄꯥ ꯅꯠꯇꯗꯧꯅ ꯑꯁ ꯍꯌꯦꯡ ꯏꯅꯥꯛꯇꯒ ꯂꯩꯔꯗꯤ ꯀꯝꯗꯧꯅꯤ ꯑꯩꯗꯤ ꯃꯥꯒꯤ ꯐꯅꯦꯛ ꯃꯆꯤꯗ ꯌꯥꯜꯂꯒꯅꯦ ꯀꯣꯏꯟ ꯏꯟꯅꯗꯧ ꯃꯥꯜꯂꯤ ꯉꯥꯎꯔꯦꯗ ꯇꯧꯔꯤꯁꯦ